ꯑꯩꯅ ꯊꯋꯥꯏ ꯃꯥꯡꯂꯒ ꯐꯠꯇ꯭ꯔꯕꯤ ꯍꯦꯂꯣꯏ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯍꯧꯈꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯔꯒꯅꯨ ꯇꯣꯝꯄꯣꯛꯀꯤ ꯂꯥꯏꯁꯣꯟ ꯋꯥꯍꯩ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯥꯡꯂꯦꯟ ꯊꯥꯗꯣꯔꯛꯏ ꯃꯥꯂꯤꯀꯤꯅꯤꯁꯨ ꯃꯌꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯎꯠꯂꯛꯏ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯊꯥꯡꯂꯦꯟꯕꯨ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯨꯔꯦꯟ ꯀꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯁꯥ ꯃꯔꯥꯟ ꯑꯃꯁꯨꯡ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥꯁꯅ ꯇꯣꯝꯄꯣꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯂꯃꯥꯡꯅꯔꯝꯃꯤ ꯀꯥꯃꯔꯤꯛꯁꯨ ꯃꯈꯣꯏꯒ ꯀꯥꯏꯅꯈꯤꯔꯝꯃꯤ ꯃꯥꯂꯤꯀꯤꯅꯤꯅ ꯁꯣꯛꯍꯜꯂꯝꯂꯕ ꯇꯣꯝꯄꯣꯛꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯀꯥꯃꯔꯤꯛꯅ ꯊꯦꯡꯅꯔꯝꯃꯤ ꯈꯨꯠꯂꯩ ꯊꯨꯅ ꯇꯣꯝꯄꯣꯛꯀꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ ꯊꯣꯛꯄꯅꯤꯗ ꯃꯔꯨꯞ ꯇꯣꯝꯄꯣꯛꯇꯤ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯂꯤꯕꯨꯡꯉꯣ ꯆꯤꯡꯕꯨ ꯉꯥꯟꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯐꯔꯦ ꯇꯥꯏꯕꯪ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯂꯒꯦ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯇꯧꯅꯣ ꯆꯟꯂꯦꯔꯣꯡ ꯊꯤꯕ ꯆꯠꯈꯤꯕ ꯃꯔꯨꯞꯅ ꯅꯥꯄꯤ ꯃꯊꯛ ꯑꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯂꯤꯕꯁꯤꯕꯨ ꯂꯩꯔꯣꯡꯗꯤ ꯀꯗꯥꯏ ꯃꯔꯨꯞ ꯀꯥꯃꯔꯤꯛ ꯂꯩꯔꯣꯡ ꯐꯪꯗ꯭ꯔꯦ ꯂꯩꯔꯣꯡ ꯆꯔꯥ ꯆꯥꯕꯒꯤ ꯈꯨꯠ ꯇꯥꯈ꯭ꯔꯦ ꯌꯥꯝ ꯊꯨꯅꯃꯛ ꯄꯔꯥ ꯂꯨꯄꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕ ꯂꯩꯔꯣꯡ ꯍꯥꯏꯕꯤꯗꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯉꯁꯤ ꯃꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯕ ꯀꯥꯏꯅꯔꯕ ꯃꯇꯝꯁꯤꯗ ꯈꯪꯂꯛꯂꯦ ꯃꯔꯨꯞ ꯀꯥꯃꯔꯤꯛ ꯅꯍꯥꯛ ꯑꯩꯒꯤ ꯂꯝꯖꯤꯡꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ ꯅꯍꯥꯛꯀꯨꯝꯕ ꯃꯔꯨꯞ ꯑꯃ ꯂꯩꯅ ꯂꯩꯅ ꯂꯩꯔꯣꯡꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯅꯍꯥꯛ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯍꯟꯅꯕ ꯄꯔꯥꯜꯗ ꯂꯥꯛꯈꯤꯕꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯋꯥꯏ ꯀꯜꯂꯒ ꯃꯥꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯈꯤꯕ ꯅꯠꯇ꯭ꯔꯅꯤ ꯃꯥꯅꯤ ꯑꯩ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯄꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯟꯕꯗꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯑꯃꯔꯣꯝꯗꯗꯤ ꯒꯣꯕꯥꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯂꯩꯔꯣꯡ ꯆꯔꯥ ꯆꯥꯕꯤꯗꯨ ꯁꯤꯡꯅꯈ꯭ꯔꯦ ꯄꯔꯥꯜ ꯃꯕꯦꯝꯃ ꯅꯍꯥꯛꯀꯤ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯦꯛꯈꯠꯍꯟꯅꯕ ꯃꯄꯥꯟ ꯇꯥꯏꯕꯪꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯆꯅꯨꯔꯥ ꯑꯁꯤꯒꯤ ꯈꯦꯡ ꯂꯧꯅꯕ ꯄꯨꯖꯔꯛꯄꯅꯤ ꯁꯦꯔꯥꯟ ꯑꯩꯅ ꯃꯇꯝ ꯀꯌꯥꯁꯤ ꯕ꯭ꯔꯠꯇ ꯇꯧꯗꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯪꯂꯛꯂꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯆꯝꯕ ꯇꯥꯏꯕꯪ ꯆꯅꯨꯔꯥ ꯑꯃꯒꯤ ꯏꯈꯦꯡ ꯑꯗꯨ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕꯔꯥ ꯀꯣꯕ ꯅꯈꯣꯏ ꯄꯨꯝꯕꯅ ꯃꯔꯥꯝ ꯂꯩꯀꯥꯏ ꯄꯨꯡꯒꯤ ꯇꯦꯟꯁꯨꯕ ꯅꯤꯡꯊꯧ ꯃꯃꯣꯝ ꯇꯝꯐꯥꯁꯅꯥꯕꯨ ꯑꯩ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯗꯕꯁꯦ ꯀꯔꯝꯕ ꯃꯔꯝꯒꯤꯅꯣ ꯉꯛꯄꯤꯒꯅꯤ ꯄꯔꯥꯜ ꯃꯕꯦꯝꯃ ꯖꯨꯕ꯭ꯔꯥꯖ ꯁꯥꯝꯔꯥꯠꯀꯤ ꯉꯥꯛꯁꯦꯜꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯦꯝꯃ ꯇꯝꯐꯥ ꯃꯔꯥꯜ ꯂꯝꯗꯝꯗ ꯂꯩꯔꯦ ꯊꯨꯅꯃꯛ ꯃꯥꯂꯤꯀꯤꯅꯤ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯔꯒꯅꯤ ꯃꯈꯣꯏ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯦꯟꯁꯨꯕꯒꯤ ꯃꯃꯣꯝ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯆꯔꯥ ꯆꯥꯕꯤꯗ ꯅꯠꯇꯅ ꯄꯨꯔꯥ ꯍꯤꯡꯆꯥꯕ ꯁꯥꯒꯩ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯦ